ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ 13 Days꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ 13 Days꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯤ꯫ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯂꯦ꯫ ꯅꯨꯔꯣꯂꯤꯟ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯒꯗꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯧꯒꯗꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗꯁꯨ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯐꯤꯠ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤ ꯑꯊꯥꯞꯄ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯚꯤꯗꯤꯑꯣ ꯅꯝꯖꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤ꯫ ꯀꯦꯃꯦꯔꯥꯃꯦꯟꯁꯨ ꯃꯍꯥꯛꯅ ꯑꯣꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯁꯨ ꯌꯥꯎꯍꯟꯗꯦ꯫ ꯃꯁꯥ ꯃꯇꯣꯝꯇ ꯆꯠꯄ, ꯃꯁꯥ ꯃꯇꯣꯝꯇ ꯍꯜꯂꯛꯄ, ꯃꯁꯥ ꯃꯇꯣꯝꯇ ꯅꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯨꯔꯣꯂꯤꯟꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯊꯧꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯍꯥꯛ ꯅꯍꯥꯟꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯅꯍꯥꯟꯃꯈꯩ ꯃꯍꯥꯛꯅ ꯆꯠꯄꯗꯗꯤ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯁꯥ ꯑꯗꯣ ꯇꯒꯠ ꯇꯦꯛꯅ ꯆꯠꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯁꯥ ꯑꯗꯣ ꯏꯅꯝ ꯅꯝꯕꯒꯨꯝ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯧꯗꯨꯅ ꯃꯍꯥꯛꯅ ꯌꯧꯒꯦ ꯈꯜꯂꯤꯕ ꯆꯤꯡꯅꯨꯡ ꯑꯗꯨ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯆꯤꯡꯅꯨꯡ ꯑꯁꯤ ꯃꯤ ꯇꯥꯕ ꯈꯨꯡꯒꯪꯁꯤꯡꯗꯒꯤꯗꯤ ꯐꯅ ꯌꯥꯝꯅ ꯊꯥꯞꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯆꯤꯡꯅꯨꯡꯅꯤ꯫ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯣꯗꯣꯔꯥ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯤ ꯇꯥꯕ ꯃꯐꯝ ꯌꯧꯅ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯈꯣꯡꯅ ꯆꯠꯄꯗ ꯄꯨꯡ 3 ꯍꯦꯟꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯛ ꯊꯥꯞꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯔꯣꯂꯤꯟꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃ ꯄꯥꯝꯕꯗꯒꯤ ꯆꯤꯡꯅꯨꯡ ꯑꯗꯣ ꯃꯍꯥꯛꯅ ꯈꯟꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯡꯅꯨꯡ ꯑꯁꯤ ꯅꯍꯥꯟꯋꯥꯏ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯂꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯊꯪ ꯕ꯭ꯂꯣꯛ ꯅꯝꯂꯛꯄꯅ ꯕ꯭ꯂꯣꯛ ꯂꯩꯔꯛꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯑꯃꯨꯛ ꯂꯦꯛ ꯆꯥꯗꯨꯅ ꯑꯍꯤꯡ ꯑꯃ ꯂꯩꯊꯣꯛꯂꯨꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯅꯨꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯈꯨꯡꯒꯪ ꯀꯌꯥ ꯊꯅꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯂꯦꯞꯇꯅ ꯑꯁꯨꯝ ꯊꯧꯔꯛꯏ꯫ ꯆꯤꯡ ꯄꯥꯠ ꯀꯌꯥ ꯐꯥꯎꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯈꯔ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯔꯤꯕ ꯆꯤꯡꯅꯨꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯏꯆꯣꯛ ꯆꯣꯛꯊꯔꯝꯕ, ꯏꯇꯟ ꯇꯟꯊꯔꯝꯕꯗꯣ ꯈꯔ ꯇꯦꯛꯈꯠꯂꯤ꯫ ꯆꯤꯡꯅꯨꯡ ꯑꯗꯨꯒꯤ ꯁꯪꯕꯍꯟꯅꯔꯕ ꯆꯤꯡꯃꯥꯏꯁꯤꯡ ꯑꯃꯗꯤ ꯇꯨꯐꯛ ꯂꯦꯞꯂꯤꯕ ꯎꯆꯥꯟꯁꯤꯡ ꯑꯃꯗꯤ ꯐꯖꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌా ꯑꯃ ꯃꯍꯥꯛꯅ ꯃꯊꯪ ꯎꯕ ꯐꯪꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯑꯗꯣ ꯀꯣꯏꯂꯥꯒꯤ ꯂꯝꯕꯤ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯂꯝꯕꯤ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯂꯝꯕꯤ ꯑꯗꯨꯁꯨ ꯃꯤꯀꯌꯥ ꯊꯣꯏꯅ ꯆꯠꯅꯗꯕꯒꯤ ꯏꯁꯣꯡ ꯁꯣꯡꯖꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯂꯝꯕꯤ ꯑꯗꯣ ꯑꯁꯨꯝ ꯄꯤꯛꯁꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯆꯪꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯔꯣꯂꯤꯟꯅ ꯒꯥꯔꯤ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯤ, ꯑꯗꯨꯒ ꯃꯅꯪꯒꯟꯗ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯅꯃꯛ ꯄꯣꯠꯁꯜꯂꯒ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥ ꯑꯗꯣ ꯑꯣꯟ ꯇꯧꯔꯗꯨꯅ ꯃꯍꯥꯛ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯃꯐꯝ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯄ, ꯌꯥꯝꯅ ꯐꯖꯕ, ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯃꯤꯅꯤꯜ ꯑꯃꯠꯇꯒꯤ ꯃꯈꯣꯜ ꯇꯥꯗꯕ, ꯒꯥꯔꯤ ꯍꯋꯥꯒꯤ ꯃꯈꯣꯜ ꯇꯥꯗꯕ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯃꯍꯥꯛ ꯉꯁꯥꯏꯃꯈꯩ ꯆꯣꯛꯊꯔꯝꯕ, ꯇꯟꯊꯔꯝꯕꯗꯣ ꯈꯪꯇꯦꯛ ꯇꯦꯛꯈꯠꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯕꯅꯤꯅ ꯃꯁꯥ ꯑꯗꯣ ꯅꯨꯡꯁꯥ ꯁꯥꯗꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯆꯣꯛꯊꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯃꯍꯥꯛꯀꯤ ꯇꯦꯟ ꯈꯟꯗꯨꯅ ꯂꯩꯅꯅꯕꯒꯤꯗꯃꯛ ꯃꯐꯝ ꯆꯥꯕ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ ꯖꯒꯥ ꯑꯃ ꯑꯁꯨꯝ ꯊꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯂꯝꯄꯥꯛ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯈꯔ ꯊꯦꯟ ꯃꯥꯟꯅꯕ ꯂꯝꯍꯥꯡ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯇꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯅꯪꯒꯟꯗ ꯌꯦꯛꯂꯤꯕ ꯕꯦꯔꯆꯥꯟ ꯃꯆꯥ ꯑꯗꯨꯅ ꯈꯔ ꯁꯦꯡꯇꯣꯛꯂꯒ ꯆꯩ ꯌꯨꯡꯗꯨꯅ ꯃꯍꯥꯛꯅ ꯇꯦꯟ ꯑꯗꯣ ꯈꯟꯅꯅꯕ ꯁꯦꯝꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯔꯣꯂꯤꯟꯅ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯑꯆꯥ ꯑꯊꯛ ꯈꯔ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞ ꯑꯗꯨꯗ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯥꯗꯨꯅ ꯂꯩꯊꯣꯛꯄ ꯑꯗꯣ ꯃꯍꯥꯛꯀꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫
ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟ ꯑꯗꯨ ꯊꯝꯗꯨꯅ ꯀꯦꯃꯦꯔꯥ ꯑꯦꯡꯒꯜ ꯐꯖꯕ ꯖꯒꯥꯗ ꯊꯝꯗꯨꯅ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯑꯗꯨ ꯂꯦꯟꯊꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯗꯥꯏꯔꯤ ꯑꯃꯗ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯛꯄꯗ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯎꯔꯛꯈꯤꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯁꯜꯂꯤ ꯑꯗꯨꯝꯅ ꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯗꯥꯏꯗ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯣ ꯄꯥꯎꯗꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯗꯥꯏꯔꯤ ꯑꯗꯣ ꯑꯗꯨꯝ ꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯄꯨꯡ ꯇꯥꯔꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯦꯡꯈꯤꯕꯗ ꯈꯨꯡꯒꯪꯒꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯃꯩꯉꯥꯜꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯗꯣ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯍꯦꯛ ꯂꯩꯔꯕꯒꯨꯝ ꯃꯍꯥꯛꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯈꯣꯡꯅ ꯆꯠꯂꯕꯗꯤ ꯃꯐꯝ ꯑꯗꯣ ꯄꯨꯡ 2-3 ꯍꯦꯟꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯣ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯒꯤ ꯖꯒꯥ ꯈꯔꯗ ꯆꯠꯇꯨꯅ ꯉꯥꯏꯍꯥꯛ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯀꯦ ꯈꯟꯗꯨꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯉꯥꯜꯂꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯦꯟ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯖꯤꯕ ꯑꯃ ꯆꯪꯈꯤꯕꯒꯤ ꯁ꯭ꯔꯣꯠ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯃꯍꯥꯛꯅ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯂꯣꯂꯤꯟꯅ ꯎꯃꯪꯒꯤ ꯁꯥ ꯀꯩ ꯂꯥꯛꯇꯅ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯆꯈꯥꯏꯈ꯭ꯔꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯦꯟ ꯈꯜꯍꯧꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯍꯥꯛ ꯄꯔꯞ ꯆꯦꯜꯂꯛꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯂꯥꯛꯑꯝꯕꯒꯤ ꯁꯥꯍꯨꯝ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯅꯣꯂꯣꯂꯤꯟꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯃꯨꯛ ꯅꯝꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯦꯡꯕꯗ ꯈꯨꯡꯒꯪꯒꯤ ꯉꯥꯜꯂꯤꯕ ꯃꯩꯉꯥꯜꯁꯤꯡ ꯑꯁꯤ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯥꯒꯤ ꯒꯤꯇꯔ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯈꯣꯡꯗꯨꯅꯁꯨ ꯏꯁꯩ ꯁꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯊꯣꯛꯂꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30-9 ꯇꯥꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩ ꯆꯤꯡꯅꯨꯡ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯂꯦꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯝꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯦꯠꯋꯥꯔꯛ ꯅꯤꯡꯊꯤꯅ ꯐꯪꯗꯕꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯗ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯤꯂꯣꯂꯤꯟꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨꯁꯨ ꯕꯦꯇ꯭ꯔꯤ ꯂꯣ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯕꯦꯡ ꯑꯗꯨꯗ ꯕꯦꯇ꯭ꯔꯤ ꯑꯗꯨꯗ ꯆꯥꯔꯖ ꯇꯧꯁꯤꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯔꯖ ꯇꯧꯔꯤꯉꯩ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯂꯝꯁꯥꯡꯒ ꯂꯥꯛꯄꯒ ꯃꯍꯥꯛ ꯇꯨꯝꯅꯤꯡꯕꯗꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯂꯨꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯇꯦꯟ ꯈꯟꯗꯨꯅ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔꯣ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯟꯗ ꯈꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯍꯥꯛꯅ ꯂꯧꯁꯤꯟꯕ ꯀꯥꯎꯍꯧꯔꯕ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯊꯨꯕꯒꯨꯝ ꯕꯣꯝ ꯂꯥꯎꯅ ꯇꯨꯔꯛꯏ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟ ꯑꯗꯨꯅ ꯇꯨꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯅꯤꯂꯣꯂꯤꯟꯗꯣ ꯃꯤꯀꯞ ꯊꯣꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯌꯦꯡꯉꯛꯄꯗꯗꯤ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟ ꯑꯗꯣ ꯇꯨꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯅꯤꯂꯣꯂꯤꯟꯅ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟꯁꯨ ꯇꯨꯔ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤ ꯂꯧꯁꯤꯟꯕ ꯀꯥꯎꯍꯧꯔ ꯃꯥꯜꯂꯦꯗꯅ ꯇꯨꯝꯅꯤꯡꯃꯟꯈꯤꯗꯅ ꯒꯤꯇꯔ ꯈꯣꯡꯉꯝꯕꯗꯤ ꯑꯗꯨꯝ ꯎꯏꯊꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟ ꯑꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯊꯦꯛ ꯊꯦꯛꯆꯤꯟꯗꯨꯅ ꯃꯅꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯦꯟ ꯑꯗꯣ ꯆꯦꯟ ꯆꯤꯡꯁꯤꯟꯗꯨꯅ ꯃꯍꯥꯛ ꯇꯨꯝꯍꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯁꯤꯟ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯇꯦꯟ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯁꯣꯔꯣ ꯄꯦꯔꯦꯛ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗ ꯅꯠꯇꯅ ꯅꯣꯡ ꯆꯨꯕꯒꯤ ꯅꯣꯡ ꯃꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯆꯣꯠꯄ ꯑꯃꯗ ꯅꯦꯠꯄꯒꯤ ꯆꯕꯨꯛ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯂꯣꯂꯤꯟ ꯃꯇꯣꯝꯇ ꯂꯥꯛꯄꯅꯤꯅ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯁꯥ ꯑꯣꯏꯔꯤꯕ꯭ꯔꯥ ꯂꯥꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯂꯦꯝ ꯑꯗꯣ ꯈꯔ ꯂꯩꯊꯔꯒ ꯃꯩ ꯃꯨꯊꯠꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯈꯤ ꯍꯥꯏꯗꯨꯅ ꯈꯤꯇꯪ ꯃꯨꯊꯠꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯃꯨꯊꯠꯂꯨꯕ ꯃꯇꯝꯗꯗꯤ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯟꯗ ꯇꯦꯟꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯇꯦꯟꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯃꯁꯝꯅ ꯃꯁꯥ ꯄꯨꯝꯕ ꯖꯣꯝ ꯊꯥꯗꯩ ꯃꯈꯨꯠ ꯃꯁꯥ ꯏꯁꯥꯡ ꯁꯥꯡꯉꯤ ꯑꯗꯨꯒ ꯐꯨꯠ 3 ꯋꯥꯡꯉꯤ ꯄꯥꯇ꯭ꯔꯤꯛ ꯄꯥꯅ ꯋꯥꯡꯗꯤꯡ ꯋꯥꯡꯕ ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯑꯗꯨꯒ ꯃꯉꯛꯅ ꯏꯁꯥꯡ ꯁꯥꯡꯕ ꯑꯗꯨꯒ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯕ ꯁꯕꯥꯟ ꯑꯗꯣ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯈꯤ
ꯃꯗꯨ ꯎꯕꯗ ꯅꯤꯂꯣꯂꯤꯟ ꯃꯁꯥꯗꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯤ ꯊꯛꯀꯠꯈꯤꯕꯅ ꯃꯁꯥꯗꯣ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯇꯦꯟ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯦꯞꯂꯤꯕ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯃꯤꯔ ꯁꯥꯔ ꯈꯪꯗ꯭ꯔꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯦꯟ ꯑꯗꯣ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯁꯦꯠꯇꯞꯇꯨꯅ ꯁꯦꯒꯥꯏꯗꯨꯅ ꯆꯪꯉꯛꯅꯅꯕ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯤꯂꯣꯂꯤꯟꯅ ꯃꯍꯥꯛꯀꯤ ꯂꯦꯝ ꯑꯗꯣ ꯈꯪꯂꯩ ꯂꯩꯈꯠꯇꯨꯅ ꯈꯪꯍꯥꯟ ꯉꯥꯜꯍꯜꯂꯤ ꯑꯗꯨꯝꯅ ꯈꯪꯍꯥꯟ ꯉꯥꯜꯍꯜꯂꯨꯕ ꯑꯗꯨꯗ ꯀꯩꯗꯧꯔꯛꯄꯅꯣ ꯈꯪꯗꯦ ꯑꯁꯣꯝꯒꯤ ꯇꯦꯟ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯁꯥꯅꯤ ꯃꯤꯅꯤ ꯈꯪꯗꯕ ꯑꯗꯣ ꯈꯨꯇꯨꯞ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗꯁꯨ ꯑꯔꯥꯞꯄꯗꯒꯤ ꯂꯥꯎꯔꯛꯏ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗꯒꯤ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯃꯑꯣꯡꯗ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯨ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯂꯣꯂꯤꯟ ꯄꯥꯈꯠꯈꯤꯕꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯪꯍꯧꯔꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯂꯤꯕ ꯑꯗꯣ ꯃꯩꯉꯥꯟꯕꯨꯗꯤ ꯌꯥꯝꯅ ꯀꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯦꯝ ꯑꯗꯣ ꯄꯥꯏꯔꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯄꯔꯞ ꯆꯠꯇꯨꯅ ꯍꯧꯖꯤꯛ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯩ ꯌꯨꯝ ꯌꯧꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝꯁꯨ ꯌꯥꯝꯅ ꯊꯦꯡꯖꯤꯟꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯂꯧꯔꯒꯤ ꯍꯣꯔꯦꯟ ꯊꯦꯡꯖꯤꯜꯂꯛꯂꯒ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯄꯣꯠ ꯃꯆꯩ ꯑꯗꯣ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯑꯃꯒꯤ ꯑꯄꯤꯛꯄ ꯃꯁꯥ ꯑꯃꯗ ꯃꯍꯥꯛꯀꯤ ꯂꯦꯝ ꯑꯗꯣ ꯊꯦꯠꯆꯤꯟꯗꯨꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯣ ꯄꯔꯞ ꯂꯣꯏꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯄꯔꯞ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯦꯟ ꯑꯗꯨꯒꯤ ꯋꯥꯡꯃꯔꯣꯝꯗ ꯑꯆꯧꯕ ꯃꯤꯒꯤ ꯈꯣꯡꯒꯨꯜꯁꯨ ꯃꯥꯟꯕ ꯁꯥꯒꯤ ꯈꯣꯡꯒꯨꯜꯁꯨ ꯃꯥꯟꯕ ꯈꯣꯡꯒꯨꯜ ꯑꯃ ꯊꯦꯡꯅꯔꯤ ꯈꯣꯡꯒꯨꯜ ꯑꯗꯣ ꯅꯤꯂꯣꯂꯤꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯈꯣꯡꯅꯤꯡ ꯐꯥꯎꯕꯗꯤ ꯃꯤꯒꯤ ꯃꯈꯣꯡ ꯃꯥꯜꯂꯤ ꯑꯗꯨꯒ ꯈꯣꯡꯅꯤꯡꯒꯤ ꯃꯊꯛ ꯈꯣꯡꯁꯥꯔꯣꯝꯗꯗꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯑꯣꯡꯗ ꯈꯣꯡꯄꯥꯛ ꯑꯅꯤ ꯂꯣꯡꯕꯒꯨꯝ ꯇꯧꯔꯤ ꯈꯣꯡꯅꯤꯡꯅ ꯑꯃꯇꯪ ꯑꯣꯏꯖꯔꯕꯁꯨ ꯈꯣꯡꯄꯥꯛꯇꯤ ꯑꯅꯤ ꯂꯣꯡꯉꯤ ꯄꯨꯟꯅ ꯃꯈꯣꯡ ꯅꯥꯝꯃꯅ ꯆꯣꯡꯗꯨꯅ ꯆꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯡ ꯅꯥꯝꯃꯗ ꯈꯣꯡꯄꯥꯛ ꯑꯅꯤ ꯄꯥꯜꯂꯤꯕ꯭ꯔꯥ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤ ꯈꯣꯡꯒꯨꯜ ꯑꯗꯨꯒꯤ ꯁꯥꯄꯥꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯇꯤ ꯀꯤꯈꯤꯕꯅ ꯃꯁꯥꯗꯨ ꯂꯣꯏꯔꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯏꯁꯩ ꯊꯥꯔꯒ ꯍꯦꯗꯐꯣꯟ ꯊꯤꯟꯗꯨꯅ ꯃꯍꯥꯛ ꯑꯀꯤꯕꯗꯣ ꯈꯔ ꯐꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯄꯣꯠ ꯆꯩ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗ ꯉꯁꯥꯏꯒꯤ ꯅꯤꯂꯣꯂꯤꯟꯅ ꯎꯈꯤꯕ ꯁꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕꯗꯣ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯦꯞꯂꯔꯤ ꯑꯗꯨꯕꯨ ꯅꯤꯂꯣꯂꯤꯟꯗꯤ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗ ꯂꯥꯛꯂꯤꯕꯗꯣ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯅꯤꯂꯣꯂꯤꯟꯅ ꯄꯣꯠ ꯆꯩ ꯃꯊꯪ ꯂꯣꯏꯁꯤꯟꯗꯨꯅ ꯄꯣꯠ ꯆꯩ ꯑꯗꯣ ꯈꯥꯎꯗ ꯅꯝꯁꯤꯟꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯇꯨꯡꯂꯣꯝꯗ ꯂꯩꯔꯤꯕ ꯅꯤꯂꯣꯂꯤꯟꯅ ꯎꯈꯤꯕ ꯕꯨꯠꯂ ꯂꯥꯏꯔ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯅꯤꯂꯣꯂꯤꯟꯅ ꯄꯣꯠ ꯑꯃ ꯑꯃꯨꯛ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯗꯨꯅ ꯁꯠ ꯅꯣꯟꯊꯕꯗ ꯂꯦꯝꯒꯤ ꯃꯉꯥꯜ ꯑꯗꯣ ꯁꯥ ꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯑꯗꯨꯗ ꯑꯃꯨꯛ ꯊꯣꯝꯈ꯭ꯔꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯦꯛ ꯊꯣꯝꯕꯒ ꯁꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯁꯥ ꯑꯗꯣ ꯊꯦꯠꯇꯣꯛꯇꯨꯅ ꯈꯥꯡꯉꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯤ ꯁꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯕꯗꯣ ꯅꯤꯂꯣꯂꯤꯟ ꯃꯅꯥꯀꯣꯡꯗ ꯍꯦꯗꯐꯣꯟ ꯍꯥꯞꯂꯕꯁꯨ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯦꯗꯐꯣꯟꯗꯣ ꯁꯠ ꯂꯧꯊꯣꯛꯂꯒ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯉꯁꯥꯏꯒꯤ ꯈꯣꯡꯒꯨꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯅꯥꯛ ꯅꯛꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯁꯥꯑꯣꯏ ꯃꯤꯑꯣꯏ ꯂꯥꯏꯑꯣꯏ ꯇꯧꯕꯗꯣ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯂꯝꯂꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯈꯤ ꯑꯗꯨ ꯈꯪꯕꯗ ꯅꯤꯂꯣꯂꯤꯟ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠ ꯆꯩ ꯈꯔꯗꯣ ꯂꯩꯖꯍꯧꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯂꯦꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯊꯣꯛꯅꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯂꯦꯝ ꯑꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯊꯥꯜꯂꯛꯄꯅꯤꯅ ꯑꯁꯨꯝ ꯃꯝꯊꯔꯛꯏ ꯂꯦꯝ ꯑꯗꯨꯅ ꯍꯦꯛ ꯃꯝꯊꯔꯛꯄ ꯈꯨꯗꯤꯡꯒꯤ ꯅꯤꯂꯣꯂꯤꯟ ꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯌꯦꯡꯈꯤꯕꯗ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯍꯥꯏꯕꯕꯨ ꯅꯣꯡ ꯑꯃꯨꯛ ꯈꯜꯂꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯊꯤꯗꯨꯅ ꯆꯠꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯝꯅ ꯂꯦꯝꯒꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯇꯞꯅ ꯁꯤꯊꯈꯤꯕ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯤ ꯃꯗꯨꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯤꯂꯣꯂꯤꯟ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯈꯥꯝꯍꯧꯕ ꯃꯐꯝ ꯑꯗꯨꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯃꯈꯨꯠꯅ ꯈꯨꯔꯥꯏ ꯌꯧꯅ ꯁꯥꯡꯊꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯎ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯈꯛꯇꯅꯤ ꯅꯣꯡ ꯈꯥꯛꯂꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗꯅꯤ ꯃꯗꯨ ꯎꯕꯗ ꯅꯤꯂꯣꯂꯤꯟ ꯀꯔꯣꯝꯗ ꯆꯦꯟꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯤ ꯉꯁꯤ ꯑꯁꯦ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯅꯤꯂꯣꯂꯤꯟꯅ ꯃꯥꯒꯤ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯎꯇꯦꯛ ꯋꯥꯇꯦꯛꯅ ꯃꯈꯨꯠ ꯃꯁꯥ ꯑꯣꯏꯕ ꯃꯥꯟꯕ ꯑꯗꯣ
mahakna leiriba adomda torchlight ado kapsalai adumna kapsalakpadati hajukti mahakna tasingna uri migi mawong mali mathabak ado saru uri mayang kangman khibana makhut ado isang sangi aduga wangwasu yuanna yamna wangi adugi saktam adu urubada nilolin jamna kana laurga maning handuna cheli adumna chelakpana hojikti mahakna ngasai ten khanduna leramba mafam jaga ado yauselakli jaga adu yauselakpada nilolinna karino aisibu umang asidagi mapathokpa ngamnaroidab jala karino ina ngasi thinaribasibo asomna khaladuna mahak mafam adugi akoibata koina torchlight ado kapi aduga mobile ado lokthokna mahaki yumgi misingda phol tawanabasu hotnari adumna mahanga tawrabasu network karimata phangdri masidagi mahak upai laitrabanina mafam amaromda chentuna mahaki gari thambam ado yongonabagidama mahakna khalli aduga amaromda mahakna thenariba mioi laioi tawba adudi torchlight ke mangan amadi lemgi mangal ubata yamna kiba posak ama wele tawi masidagi di mahakna naget akoibada torchlight ado kap tuna asum selakli mahakna asum selakpana hojikti mafam jaga ama muk jorokli jaga ado mahakna karamba jaga no haiduna torchlight ado kaptuna jengmatati umang adugi khwai matai wairapna lhauriba ujaw amagi makhongda oiri ujaw adugi makhong jorokpada mahakna aina chaliba sibu karaidano ai lampi lemangna duna umang asida domak siragadra nongshida khathuna ngalabati pharkhanida khanduna mahakna mabukningda umang adubu koliba lairembi adubu pukningda ningjaduna khoirumai adumna mahakna tawrokpa aduda mahakki matungda kanagumba ama lakpagi sahum phangai maduda nilolinna mahakna pariba torchlight ado matunglomda sat kapi adubu kana amadadi laamdi adubu kanagumba amana phamarudagi yamna kanna senkibagi napi singnang amati unawana singado masi lenghawi madu ubada nilolin ki khibana masado kari tawdabano khangdrei ujaw amagi makhong aduda mahakna phamduna mahak kaidosige khanduna leiri mahakna adumna leiringai yamna thapna nupi masa amanna kappagi makhol tar'i khonjal adu tabada nilolin samna sapjungi masa ado thakthangni masidigi mahakna karino asida tari makhol sibo masidi anga kappagi makholini as aina chali siri otoka mafam amadanida aina mafam mase khara phajaramgatra khannu lakibani aigi thawai manganaba mafam oina jala asomna khanduna akoibaduda torchlight ado asum kapi adumna mahana mafam aduda asum lerakpana hojiti ahingi pung 12 yausalakli matamaduda umang aduda hauriba uwa punamak nungsichu sitana masa matomta fere haiba hauri adumna haiba haurakpa aduda nilolinna as u singsisu loina mabut olabra karino asomna khanduna mahak afamarudagi amuk chen ba hauri mahakna hek chelakpada mahaki matunglomda kanagumba amukasu inerakpagi makhol tai khonjal adu tabada nilolinna tunglomda sak laitholaga torchlight ado kapu matamdari mahaka sap manaba misak ama magi matungda torchlight kaptuna leirammi madu hek ubada nilolin khangduna hantoktuna cheli aduga mahaki matungda leplamba mahaka masak manaba nupa adusu mahana senthokiba aduga sap manana mahaksu senthoki tawriba matau aduda nilolin kiba amati ngakpana loiri aduga mahana nang kanano haduna lawi mahana hek lawbaga somdagi su sap manaba khonjalda amata waina nang kanano haduna lawi adumna makhoi anina wa ngangba khudingi adumak phangdinaduna leiri masidagi ti nilolinna nangna karigi aigi tungda indiraklibano haiduna hangi matamaduda asomdagi su mahana hangliba aduga sap manana hangi masidagi di nolin tawriba thapaga sa karino haiba gyan taraktabudagi mahana sak thongbada sijinnaba gas stove ado lokthoroklaga gas ado thagalai laidi mai urabadi kibani khaduna mai ado thagalaklibani aduna mahana gas lokthoklaga mai chukhalakpa aduga sap manana mahaki tungda tanarakhiba misak adusu magi maring jungda puduna puriba gas stove ado lokthokuna mai hogalai adumna sap manana mingsel amata mami tabugum torokpa aduta mahakti kiba amati pakapana loire aduga mayamna hainaba asigumba thabak asi
marak marakta thui haibado mangonda thuklaba jala khanduna mahak kibuna loiri aduga mahanga leiriba se kadaidano phawba mahak khangjallaktri adumna mahakna kiduna leiringai mahake mitmanglomda nong khakpage mangalda karigumba arangba posak ama leiribado mahakna uri madu ubada mahakna khalluribana tandalgumbani haina khallubani adubu apikpa mai ado asoma som saukhalakpana haujiti phana yamna sauthorakli achaupa korphu muk chauba bol mutum amagum sauthorakli mangal aduna mafam mado khara makhaidi nganthoraki adumna mangal aduna jairakpada hauji nilolingi manakta leikhiba mahaka masak sap manaba misak ado tapna tapna mami sami tawduna mangki adumna mangkhiba aduta nilolin nena khara tari masidagi mahakna arangba posak ado karino khanduna mahakna tosla ado amu kapsali adumna mahakna tosla kapsalubdati arangba mangal ado khangan ngathorai hauji mahakna ururiba arangba mangal aduti karigumba posak ama oiramduna mahana lerio maikai adomda yamna hauna nupi masa amana kapagi makholda kaplaga paisilakli hauriba una wana upal wapal apikpa u masa singado sorot sorot nai khaiduna nilolingi manaktamna paisilakpa duta nilolin yamna kanna lauraga manamda puriba pose punamang loya langthoklamlaga sopnagi mahaki tostat adop kap kaptuna mahak yamna yangna chilakli matung lomdasu mahana ukhiba arangba maibulado tanarakli adumna tanarakpa matamda nilolinna haulik leramba jaga mahana pochi punamak chakhairamba jaga aduda arangba posak ado sap lepkhri aduga mpham aduda uru uru ungduna leiri nilolinna tungda hanna yengkinduna asom chelakpana arangba posak aduna nilolinna thanampa mahaki pochai mayam ama leiriba adugi akoibada ungduna paribado karino haiduri jengduna leiri adumna jengdamlaga haujiki arangba ado amadagi ani surakli masidagi anidagi mari asum asum jam thoroktuna mafam aduta aramba posak phana yamna yamskhalakli adumna mathang mathang yamkhalakpaduta nilolin kiriduna mahak umang adutaki mafam marang khangdana koichen cheli asomna mahana koichen chelakpada komoina tawba jaga amada tasalli komadugi manungda mahakna tasanbaduta makhongdasu u amana thidkhri adumna thidkhiba aduda mahak naman khibana yamna kanna lawi aduga mahaki mamabusu kauduna kapsarai mahana lawbagi makhol ado umang aduta kanagumba mana matau tambagum hanjin hanjin lawduna leiri adumna lawbagi makhol adu tabada nilolin wa amata ngangduna makhyachituna anaba do khangjali aduga mahana tosla adu kaptuna makhongda yengthrubu matamdari kanagumba amagi saru machet amana mahaki makhongda thindkhibagi takpham tadun leiramli mahana tariba kom adugi manungda saru sarang amasu taduna leirami miyoi bagi saru sarang malaba saru singadu urubada nilolin amukka hena kikhri aduga kom adudagi kakatnaraba yamna kanna honari adubu kom ado khara luba amati nong tabana lebak to homra maram moraga makse chit anthaduna kaba ngamdri adumna mahakna kom adugi manungda sorot sorot tawduna leiringai umang adugi akoibada miyoi kaya amanna mahakna haujik ima haina kauduna kapkhiba lawkhibagi makhol aduga sap manana lawra lawduna cheli matamaduta nilolinna khali umang asida aiga masak chap manaba mi mayam ama lakliba jalane aduga matau karamna umang asida khoi pulliba as kamai dong siri asomna khallaga mahak mafam maduda adumak lotuna leiri mahaki akoibada mahanga leiriba komadugi akoibada miyoi kaya amasu chenkibagi makhol mahakna tari khonjal ado mahak tarabasu toslat ado mathatuna tomina achumak leiri adumna tawduna matamado phanayamna haujankhri haujikti mahak waman khibana asum tumthakibana adumak tumthakri nong pungan ngale nilolindo makeup thorai mahana makeup thorakpadati mahak komadugi manungda ningaidana tumduna leiramli masidagi mahana makeup thorakpada mahana akoibada koyeng yengbada ngarang mahana ukhiba saru sarang singadudi adumak taduna leirami mahana yengkhakhibada kom amada mahak leiri haibase mahak khangi mahakna akoibada koyeng yerakpada mahaki makhongda karino khangtaba amana chikpagum lumlum lawugum tawi haiduna mahaki khongkrawado haigatuna yenglubadati sauraba kap ani hena sanglagadaba sauraba u kakphai amana koduna naptuna chiktuna leiramle
ꯃꯗꯨ ꯎꯕꯗ ꯅꯤꯂꯣꯂꯤꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯈꯣꯡ ꯑꯗꯨ ꯐꯔꯪ ꯐꯔꯪ ꯆꯣꯡꯉꯤ ꯑꯗꯨꯕꯨ ꯀꯦꯟꯈꯣ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯀꯥꯛꯐꯩ ꯀꯌꯥꯅ ꯏ ꯆꯨꯞꯇꯨꯅ ꯃꯨꯟꯗꯨꯅ ꯆꯠꯈꯤꯕꯒꯤ ꯇꯛꯐꯝ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ ꯃꯗꯨ ꯎꯕꯗ ꯅꯤꯂꯣꯂꯤꯟꯅ ꯃꯈꯣꯡ ꯑꯗꯨ ꯐꯔꯪ ꯐꯔꯪ ꯀꯥꯎꯕ ꯌꯥꯕ ꯀꯥꯎꯔꯕꯒꯤ ꯇꯨꯡꯗ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯁꯔꯨ ꯑꯃ ꯈꯨꯜꯂꯒ ꯊꯨꯗꯦꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯅꯞꯂꯤꯕ ꯁꯥꯡꯂꯕ ꯆꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯀꯥꯛꯐꯩ ꯑꯗꯣ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯔꯨ ꯃꯆꯦꯠ ꯑꯗꯨꯅ ꯊꯤꯟꯗꯠꯇꯨꯅ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯀꯣꯝ ꯑꯗꯨꯗꯒꯤ ꯀꯥꯈꯠꯅꯅꯕ ꯍꯥꯏꯗꯨꯅ ꯎꯔꯤ ꯋꯥꯔꯤ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯄꯥꯏꯗꯨꯅ ꯀꯥꯈꯠꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯥꯈꯠꯅꯅꯕ ꯍꯣꯠꯅꯕꯗ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯍꯣꯝꯕ ꯑꯃꯗꯤ ꯅꯥꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀꯥꯈꯠꯄ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯃꯔꯥ ꯆꯣꯝꯊꯔꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯆꯤꯡꯕꯗ ꯕꯣꯔꯣ ꯕꯣꯔꯣ ꯑꯗꯨꯝ ꯂꯥꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯟꯅ ꯃꯍꯥꯛ ꯀꯣꯝ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯀꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ ꯃꯍꯥꯛ ꯉꯔꯥꯡ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯆꯥꯗ꯭ꯔꯤꯕꯅꯤ ꯃꯍꯥꯛ ꯂꯥꯃꯟꯈꯤꯕꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯣꯝ ꯑꯗꯨꯗꯒꯤ ꯀꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯔꯒ ꯆꯤꯡꯕꯗ ꯖꯣꯔꯣ ꯖꯣꯔꯣ ꯂꯥꯛꯂꯤꯕ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯆꯤꯡꯊꯔꯒ ꯀꯣꯝ ꯑꯗꯨꯕꯨ ꯊꯜꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯈꯠꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯆꯤꯡꯊꯔꯤ ꯑꯗꯨꯕꯨ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯆꯤꯡꯕꯗ ꯂꯥꯛꯄꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯂꯥꯛꯇꯦ ꯑꯗꯨꯅ ꯀꯣꯝ ꯑꯗꯨꯒꯤ ꯁꯔꯨꯛ 10 ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯐꯥꯎꯕ ꯊꯦꯡꯒꯠꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯣꯝ ꯑꯗꯨꯗꯒꯤ ꯀꯥꯅꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯣꯡ ꯀꯥꯅꯅꯕ ꯃꯐꯝ ꯀꯌꯥ ꯁꯦꯝꯗꯨꯅ ꯍꯨꯠꯇꯨꯅ ꯀꯥꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯣ ꯍꯣꯝ ꯂꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯛꯇꯃꯛ ꯅꯤꯡꯈꯥꯏꯕ ꯍꯦꯛꯇꯃꯛ ꯅꯥꯟꯊꯕ ꯇꯧꯔꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯉꯔꯥꯡ ꯁꯔꯨꯅ ꯊꯤꯟꯗꯠꯈꯤꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯄꯥꯡꯒꯜ ꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯤ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯀꯣꯝ ꯑꯗꯨꯗꯒꯤ ꯀꯥꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯥꯕ ꯁꯨꯡꯉꯝ ꯉꯝꯗꯅ ꯑꯗꯨꯃꯛ ꯅꯨꯃꯤꯠ ꯇꯥꯁꯟꯈ꯭ꯔꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯈꯟꯕꯗ ꯃꯁꯥ ꯑꯗꯣ ꯃꯤꯄꯥꯏ ꯍꯧꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯉꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯈꯔꯗꯤ ꯉꯥꯜꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯝ ꯑꯗꯨꯗ ꯂꯩꯔꯛꯂꯤꯕꯁꯤ ꯐꯅ ꯌꯥꯝꯅ ꯀꯨꯏꯁꯤꯜꯂꯛꯂꯤ ꯃꯇꯝꯗꯨ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯂꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯍꯦꯛ ꯊꯦꯡꯖꯤꯜꯂꯛꯄꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯀꯌా ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯃꯍꯥꯛꯅ ꯇꯥꯔꯤ ꯅꯤꯂꯣꯂꯤꯟ ꯃꯍꯥꯛꯅ ꯈꯜꯂꯤ ꯎꯃꯪ ꯑꯁꯤꯗ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯥꯒꯨꯝꯅ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯕ ꯍꯧꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯅꯕ ꯃꯍꯥꯛꯅ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯃꯇꯣꯝꯇꯁꯨ ꯑꯃꯨꯛ ꯈꯟꯖꯔꯤ ꯑꯗꯨꯝꯅ ꯃꯇꯣꯝꯇ ꯑꯉꯥꯎꯕꯒꯨꯝ ꯋꯥꯈꯜ ꯀꯌꯥ ꯈꯟꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯈꯤꯕꯒꯤ ꯄꯝ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯈꯣꯜ ꯑꯗꯣ ꯂꯩꯕꯥꯛ ꯅꯤꯛꯄ ꯃꯈꯩ ꯌꯥꯝꯅ ꯀꯟꯅ ꯍꯧꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯂꯣꯂꯤꯟꯒꯤ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯈꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯅꯤꯂꯣꯂꯤꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯗꯨꯡ ꯗꯨꯡ ꯂꯥꯎꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯤꯂꯣꯂꯤꯟꯅ ꯈꯜꯂꯤꯕꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯝ ꯇꯥꯕꯗ ꯂꯥꯛꯂꯤꯕꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯀꯣꯝ ꯑꯗꯨꯒꯤ ꯈꯔ ꯁꯨꯛꯄ ꯖꯒꯥ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯗꯨꯡ ꯗꯨꯡ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯅꯤꯂꯣꯂꯤꯟ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯅꯛꯁꯤꯜꯂꯛꯄꯒ ꯌꯥꯝꯅ ꯍꯧꯕ ꯌꯥꯝꯅ ꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯂꯣꯂꯤꯟ ꯃꯅꯥ ꯃꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯎꯕꯒ ꯎꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯂꯣꯂꯤꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯍꯥꯛꯀ ꯃꯁꯛ ꯆꯞꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ
ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯋꯥꯡꯕꯗ ꯏꯔꯪ ꯂꯪꯕ ꯃꯍꯥꯛꯅ ꯉꯔꯥꯡ ꯎꯈꯤꯕ ꯇꯟꯗꯟꯒꯤ ꯃꯩꯔꯤ ꯃꯥꯟꯕ ꯑꯗꯣ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯣꯝ ꯑꯗꯨꯒꯤ ꯑꯁꯨꯛꯄ ꯖꯒꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯤ꯫ ꯍꯟꯇꯛꯃꯨꯛꯇꯤ ꯃꯥ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯨꯔꯕꯗꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯔꯤꯛꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯒ ꯑꯁꯨꯝ ꯌꯥꯝꯃꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯈꯪꯕꯅꯤꯅ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯈꯪꯖꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯃꯁꯥ ꯈꯪꯗꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯀꯔꯤꯝꯇꯁꯨ ꯇꯧꯗꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯑꯔꯪꯕ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯍꯥꯛ ꯇꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯁꯥ ꯈꯪꯗꯅ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯣ ꯀꯔꯝꯅꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯀꯣꯝ ꯑꯁꯤꯗꯒꯤ ꯀꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯤꯉꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯇꯥꯔꯤꯕ ꯁꯔꯨꯁꯤꯡ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯔꯨ ꯑꯃ ꯃꯍꯥꯛꯅ ꯈꯨꯟꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯏꯋꯥꯏꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯆꯤꯡꯊꯈꯤꯕ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯊꯧꯔꯤ ꯑꯃ ꯁꯦꯝꯗꯨꯅ ꯀꯤꯁꯜꯂꯤ꯫ ꯑꯗꯨꯒ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯪꯈꯠꯂꯛꯏ꯫ ꯄꯟꯅꯤꯡꯕ ꯖꯒꯥ ꯑꯃꯗ ꯄꯜꯂꯨꯅꯅꯕꯒꯤꯗꯃꯛꯇ ꯂꯪꯈꯠꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯪꯈꯠꯈꯤꯕ ꯁꯔꯨ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯟꯈꯤꯗꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯗꯨꯗ ꯍꯣꯠꯅꯅ ꯃꯇꯝꯗꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯆꯥꯗꯕꯒ ꯃꯁꯥꯗꯣ ꯆꯣꯛꯊꯈꯤꯕꯅ ꯃꯍꯥꯛ ꯋꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯍꯥꯛ ꯀꯞꯇꯨꯅ ꯃꯍꯥꯛꯅ ꯌꯨꯝꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛ ꯀꯞꯄ ꯌꯥꯕ ꯀꯞꯂꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯈꯟꯗꯨꯅ ꯊꯧꯔꯤ ꯁꯥꯗꯨꯅ ꯁꯦꯝꯂꯕ ꯎꯔꯤ ꯋꯥꯔꯤ ꯑꯗꯨꯅ ꯃꯌꯥꯏꯗ ꯀꯤꯁꯜꯂꯕ ꯁꯔꯨ ꯑꯗꯣ ꯀꯣꯝ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯑꯃꯨꯛ ꯂꯪꯈꯠꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯣꯔꯣ ꯆꯤꯡꯕ ꯃꯇꯝꯗꯗꯤ ꯍꯟꯇꯛꯃꯨꯛꯇꯤ ꯈꯪꯄꯟ ꯄꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯄꯟꯈꯤꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯁꯨꯡꯂꯥꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯎꯔꯤ ꯑꯗꯨꯗ ꯄꯥꯏꯔꯗꯨꯅ ꯑꯁꯨꯝ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯈꯠꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯌꯥꯟꯗꯨꯅ ꯀꯥꯔꯤꯕ ꯎꯔꯤ ꯋꯥꯔꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯈꯠꯄꯒꯨꯝ ꯃꯁꯥ ꯑꯗꯨꯗ ꯖꯣꯔꯣ ꯆꯤꯡꯈꯠꯂꯛꯏ꯫ ꯑꯗꯨꯅ ꯆꯤꯡꯈꯠꯂꯛꯄ ꯑꯗꯨꯗ ꯅꯤꯂꯣꯂꯤꯟꯗꯣ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯒ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯜꯂꯛꯏ꯫ ꯑꯗꯨꯅ ꯇꯥꯁꯜꯂꯛꯄꯗ ꯉꯔꯥꯡꯗꯒꯤ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯡ ꯑꯗꯣ ꯈꯪꯆꯣꯡ ꯆꯣꯡꯊꯔꯛꯄ ꯑꯗꯨꯗ ꯁꯨꯖꯤꯟꯈꯤꯗꯨꯅ ꯍꯦꯟꯅ ꯆꯩꯅꯥ ꯐꯪꯂꯤ꯫ ꯆꯩꯅꯥ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯎꯕꯒ ꯃꯐꯝ ꯑꯗꯨꯗ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯀꯁꯨ ꯂꯥꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯔꯞ ꯀꯥꯆꯤꯜ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯣꯠꯂꯤ꯫ ꯑꯗꯨꯕꯨ ꯎꯔꯤ ꯋꯥꯔꯤ ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯑꯁꯨꯝ ꯆꯤꯡꯈꯠꯄ ꯂꯦꯞꯇꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯠꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯎꯔꯤ ꯋꯥꯔꯤ ꯑꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯂꯣꯂꯤꯟ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯈꯟꯗꯨꯅ ꯃꯁꯥꯗꯣ ꯃꯤꯄꯥꯏꯖꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕ, ꯃꯁꯥ ꯏꯄꯥ ꯄꯥꯕ, ꯃꯈꯨꯠ ꯃꯁꯥ ꯏꯁꯥꯡ ꯁꯥꯡꯕ, ꯃꯃꯤꯠ ꯏꯔꯪ ꯂꯪꯕ, ꯃꯤꯔ ꯂꯥꯏꯔ ꯁꯥꯔ ꯈꯪꯗꯕ ꯈꯔ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯀꯣꯛ ꯑꯗꯣ ꯅꯣꯟꯊꯗꯨꯅ ꯌꯦꯡꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯊꯔꯛꯄ ꯑꯗꯨꯒ ꯃꯄꯥ ꯆꯥꯟꯅꯅ ꯅꯤꯂꯣꯂꯤꯟꯅꯁꯨ ꯃꯊꯛꯇ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ ꯂꯩꯈꯠꯇꯨꯅ ꯌꯦꯡꯈꯠꯂꯛꯄꯗ ꯃꯄꯥ ꯆꯥꯟꯅꯅ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯐꯪꯗꯕꯁꯤꯡ ꯑꯗꯨꯁꯨ ꯌꯦꯡꯊꯔꯛꯄꯒ ꯍꯦꯛ ꯃꯤꯠꯆꯥꯟꯅꯔꯨꯕꯗꯒꯤ ꯅꯤꯂꯣꯂꯤꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯂꯣꯂꯤꯟ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯃꯍꯥꯛꯄꯨ ꯁꯒꯥꯏ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕꯗꯣ ꯁꯒꯥꯏ ꯑꯃꯗ ꯍꯥꯞꯂꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯄꯨꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯏ꯫ ꯀꯔꯥꯏꯗ ꯀꯅꯥꯅ ꯄꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯗꯦ꯫ ꯁꯒꯥꯏ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯧꯒꯠꯅꯅꯕ ꯍꯣꯠꯅꯕꯗꯗꯤ ꯃꯁꯥꯗꯣ ꯑꯐꯥ ꯑꯄꯨꯟꯅꯩ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯁꯒꯥꯏ ꯑꯗꯨꯗ ꯍꯥꯞꯂꯒ ꯄꯨꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯀꯔꯥꯏꯗ ꯄꯨꯔꯤꯕꯅꯣ ꯀꯅꯥꯅ ꯄꯨꯔꯤꯕꯅꯣ ꯈꯪꯗꯅ ꯁꯒꯥꯏ ꯃꯊꯛ ꯑꯗꯨꯗ ꯂꯣꯡꯊꯣꯛꯅ ꯍꯤꯞꯂꯒ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯈꯔꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯑꯁꯨꯝ ꯄꯨꯁꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯄꯨꯁꯜꯂꯛꯄ ꯎꯕꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ꯫
ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯤꯂꯣꯂꯤꯟ ꯀꯤꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯂꯣꯏꯔꯤ ꯃꯍꯥꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯃꯤꯄꯥꯏꯖꯔꯤ ꯑꯗꯨꯝꯅ ꯁꯨꯝ ꯁꯒꯥꯏꯗꯨꯗ ꯍꯥꯞꯂꯒ ꯄꯨꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯃ ꯌꯧꯔꯗꯨꯅ ꯁꯒꯥꯏ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯝꯃꯤ ꯂꯩꯃꯥꯏꯗ ꯍꯦꯛ ꯊꯝꯕꯒ ꯅꯤꯂꯣꯂꯤꯟꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯌꯥꯛ ꯏꯀꯪ ꯀꯪꯕ ꯃꯃꯤꯠ ꯃꯅꯥ ꯏꯀꯨꯠ ꯀꯨꯠꯄ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ ꯑꯗꯨꯒ ꯃꯁꯝꯅ ꯖꯣꯝ ꯖꯣꯝ ꯆꯣꯝꯕ ꯌꯥꯝꯅ ꯀꯤꯔꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯎꯟꯁꯥ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯔꯨ ꯁꯌꯥꯡꯒꯨꯝꯅ ꯄꯥꯜꯂꯤꯕ ꯃꯈꯨꯠ ꯃꯁꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯅꯤꯂꯣꯂꯤꯟ ꯃꯗꯨ ꯃꯌꯥꯝꯗꯨ ꯎꯕꯗ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯔꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯔ ꯋꯥꯡꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯧꯕ ꯊꯥꯡꯒꯨꯝꯅ ꯃꯆꯤꯟ ꯇꯨꯝꯕ ꯑꯗꯨꯒ ꯌꯦꯡꯕꯗ ꯃꯨꯁꯤꯟ ꯃꯨꯅ ꯏꯔꯪ ꯂꯪꯕ ꯄꯣꯠꯁꯛ ꯏꯁꯥꯡ ꯁꯥꯡꯕ ꯄꯥꯏꯕ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯣ ꯄꯠ ꯄꯠ ꯀꯛꯊꯠꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯛꯊꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯥꯝꯂꯕ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯩꯊꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯦꯒꯥꯏꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯤ ꯅꯤꯂꯣꯂꯤꯟ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯤꯂꯣꯂꯤꯟꯗ ꯃꯆꯨ ꯃꯃꯦꯟ ꯀꯌꯥ ꯑꯃ ꯇꯩꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯣꯛꯄ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯉꯔꯥꯡ ꯁꯣꯛꯈꯤꯕ ꯑꯗꯨꯗ ꯌꯦꯡꯊꯔꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯒꯨꯝ ꯐꯖꯅ ꯅꯤꯡꯊꯤꯅ ꯃꯈꯣꯏꯅ ꯌꯥꯁꯟꯕꯤꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯆꯩꯅꯥꯁꯨ ꯀꯌꯥ ꯐꯥꯎꯗ꯭ꯔꯤ ꯑꯗꯨꯝꯅ ꯅꯤꯂꯣꯂꯤꯟꯗ ꯃꯌꯥꯝꯅ ꯃꯆꯨ ꯃꯃꯦꯟ ꯀꯌా ꯑꯃ ꯇꯩꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯤꯂꯣꯂꯤꯟꯕꯨ ꯁꯒꯥꯏꯗ ꯍꯥꯞꯇꯨꯅ ꯑꯃꯨꯛ ꯄꯨꯔꯛꯂꯤ ꯑꯁꯣꯝꯗ ꯄꯨꯔꯛꯂꯒ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯔꯕ ꯁꯥꯒꯤ ꯃꯀꯣꯛ ꯃꯌꯥꯝ ꯑꯃ ꯊꯦꯠꯄ ꯌꯨꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯤꯔ ꯁꯥꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯦ ꯃꯃꯤꯠ ꯃꯅꯥ ꯏꯀꯨꯠ ꯀꯨꯠꯂꯤ ꯃꯁꯝ ꯃꯅꯥ ꯖꯣꯝ ꯖꯣꯝ ꯃꯃꯤꯠ ꯑꯗꯣ ꯏꯔꯪ ꯂꯪꯉꯤ ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥꯁꯤꯡ ꯑꯗꯨꯁꯨ ꯏꯁꯥꯡ ꯁꯥꯡꯉꯤ ꯈꯨꯖꯤꯟ ꯏꯆꯥꯎ ꯆꯥꯎꯏ ꯆꯠꯄ ꯃꯇꯝꯗ ꯌꯣꯡꯒꯨꯝꯅꯁꯨ ꯆꯠꯂꯤ ꯑꯗꯨꯒ ꯋꯥꯡꯕꯗ ꯌꯥꯝꯅ ꯋꯥꯡꯉꯤ ꯅꯤꯂꯣꯂꯤꯟ ꯁꯒꯥꯏ ꯑꯗꯨꯗ ꯍꯥꯞꯂꯒ ꯁꯨꯝ ꯄꯣꯔꯛꯄꯅ ꯃꯐꯝ ꯑꯃꯗ ꯊꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯈꯨꯔꯨ ꯈꯨꯗꯨ ꯀꯨꯟꯗꯨꯅ ꯂꯣꯏꯅꯃꯛ ꯐꯝꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟꯗ ꯈꯔ ꯂꯥꯎꯔꯤ ꯃꯈꯣꯏꯅ ꯂꯥꯎꯔꯤꯕꯗꯣ ꯁꯥ ꯉꯥꯅ ꯈꯣꯡꯕꯒꯨꯝ ꯇꯧꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯥꯎꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯕ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯆꯤꯁꯨ ꯄꯥꯟꯕ ꯃꯁꯥ ꯃꯅꯥ ꯖꯣꯝ ꯖꯣꯝ ꯂꯥꯎꯕ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯝꯒꯗꯕ ꯃꯥꯟꯕ ꯑꯃ ꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯀꯟꯕ ꯑꯗꯨꯅ ꯅꯤꯂꯣꯂꯤꯟꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯪꯒꯤꯠ ꯇꯧꯈꯤ ꯃꯁꯤꯗꯒꯤ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯜꯂꯝꯕ ꯃꯌꯥꯝꯗꯣ ꯆꯞ ꯂꯦꯞꯈꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯀꯧꯊꯣꯛꯂꯤꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯟꯕ ꯑꯗꯨꯅ ꯅꯤꯂꯣꯂꯤꯟꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯃꯤ ꯑꯁꯣꯝꯅ ꯃꯅꯝ ꯅꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯊꯣꯛꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯎꯊꯣꯛꯄꯤꯒ ꯃꯌꯥꯝꯗꯣ ꯍꯧ ꯍꯧꯒꯠꯅꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯀꯨꯝꯍꯩ ꯑꯃ ꯇꯧꯕꯒꯨꯝ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡ ꯎꯠꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯅꯤꯂꯣꯂꯤꯟꯗꯤ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯔꯝꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯅꯤꯂꯣꯂꯤꯟꯗꯣ ꯃꯍꯥꯛꯄꯨ ꯄꯥꯗꯨꯅ ꯊꯥꯡꯒꯠꯂꯤꯕ ꯃꯤꯑꯣꯏ ꯁꯥꯋꯩ ꯇꯧꯕ ꯑꯗꯨꯅ ꯁꯒꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯇꯞꯅ ꯊꯝꯃꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯥꯎꯔꯕ ꯍꯩ ꯔꯥ ꯀꯌా ꯑꯃ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯆꯥꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤ ꯅꯤꯂꯣꯂꯤꯟ ꯂꯥꯝꯕꯅ ꯉꯥꯎꯔꯕꯅꯤꯅ ꯄꯤꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯆꯥꯎ ꯍꯥꯏꯔꯤꯕꯅꯤ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯆꯣꯞ ꯆꯣꯞ ꯆꯥꯈꯤ ꯑꯗꯨꯝꯅ ꯆꯣꯞ ꯆꯣꯞ ꯆꯥꯕꯗꯨ ꯎꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯦꯟꯅ ꯍꯔꯥꯎꯅꯕꯒꯨm ꯇꯧꯔꯤ ꯗꯣꯟꯖꯥꯎ ꯌꯩꯗꯨꯅ ꯍꯔꯥꯎꯕꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯎꯞꯁꯤꯟꯕ ꯌꯣꯡꯒꯤ ꯎꯟꯁꯥ ꯑꯣꯏꯔꯝꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯎꯟꯁꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯅꯈ꯭ꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯁꯦꯡꯅ ꯃꯤꯅꯤ ꯑꯗꯨꯒ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏ ꯃꯨꯁꯤꯟ ꯃꯨꯏ ꯑꯗꯨꯒ ꯃꯃꯤꯠ ꯃꯅꯥ ꯏꯀꯨꯠ ꯀꯨꯠꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯪꯅꯖꯕꯤꯗ ꯃꯈꯨꯠ ꯑꯗꯨꯅꯁꯨ ꯏꯪꯒꯤꯠ ꯀꯌꯥ ꯑꯃ ꯇꯧꯅꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯎꯞꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯁꯥꯒꯤ ꯃꯈꯨꯠꯀꯤ ꯎꯟꯁꯥꯁꯤꯡ ꯑꯗꯨꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄꯗ ꯅꯤꯂꯣꯂꯤꯟꯅ ꯈꯜꯂꯨꯕꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯆꯤꯡꯃꯤꯁꯤꯡꯅꯤ ꯍꯥꯏꯅ ꯃꯍꯥꯛꯇꯤ ꯈꯜꯂꯨꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯍꯩ ꯔꯥ ꯀꯌꯥ ꯑꯃ ꯄꯤꯖꯗꯨꯅ ꯃꯍꯥꯛꯄꯨ ꯌꯣꯛ ꯊꯥꯈꯤ
ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯛꯇꯨꯅ ꯏꯟꯅꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯍꯥꯏꯅꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯍꯧꯅꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯄ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯌꯥꯝꯅ ꯍꯥꯎꯔꯕ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯄꯤꯔꯤ ꯃꯍꯥꯛꯅ ꯃꯀꯣꯏꯕꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯉꯥꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯩꯉꯥꯟꯁꯦ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯛꯄ ꯑꯃꯗꯤ ꯂꯦꯝꯅ ꯈꯪꯉꯥꯟ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯀꯤꯈꯤ ꯑꯗꯨꯝꯅ ꯃꯈꯣꯏꯗꯤ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯆꯥꯕꯅꯤꯅ ꯃꯆꯤꯟ ꯃꯃꯥꯏ ꯃꯁꯥꯗ ꯏ ꯃꯌꯥꯝ ꯑꯃ ꯇꯩ ꯏꯁꯤꯡ ꯑꯗꯣ ꯃꯁꯥꯗ ꯇꯩꯁꯟꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯥ ꯑꯗꯣ ꯍꯥꯠꯂꯨꯕꯒꯤ ꯄꯥꯞ ꯀꯣꯛꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯈꯣꯏꯗ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯤꯂꯣꯂꯤꯟ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯅ ꯌꯣꯛꯄꯤ ꯊꯥꯛꯄꯤꯗꯨꯅ ꯂꯩꯈꯤ ꯍꯧꯖꯤꯛꯇꯤ ꯅꯤꯂꯣꯂꯤꯟ ꯆꯥꯕ ꯊꯛꯄ ꯋꯥꯠꯇ꯭ꯔꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯁꯨ ꯃꯍꯥꯛꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯖꯟꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯪꯖꯕꯀꯌా ꯑꯃꯁꯨ ꯇꯧꯔꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯌꯦꯡꯅꯔꯤ 10ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝ ꯑꯗꯣ ꯅꯍꯥꯟ ꯃꯈꯩꯗꯒꯤ ꯍꯦꯟꯀꯠꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯅꯅꯕꯒꯤ ꯁꯤꯜ ꯂꯥꯡꯕꯒꯨꯝ ꯃꯌꯥꯝ ꯑꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯁꯤꯜ ꯂꯥꯡꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯈꯔ ꯑꯃꯅꯁꯨ ꯅꯍꯥꯟꯋꯥꯏ ꯃꯈꯣꯏꯅ ꯁꯦꯠ ꯆꯥꯈꯤꯕ ꯌꯣꯡꯒꯤ ꯃꯀꯣꯛꯀꯤ ꯁꯔꯨꯁꯤꯡ ꯑꯃꯗꯤ ꯎꯟꯁꯥꯒꯤ ꯃꯇꯨꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯂꯤꯁꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯤꯂꯣꯂꯤꯟꯅ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯁꯥ ꯇꯥꯟꯕꯒꯨꯝꯕ ꯑꯃ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯧꯖꯩ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯕ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯊꯃꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯐꯔꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯁꯥꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯖꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯁꯥ ꯀꯌꯥ ꯑꯃ ꯆꯤꯡꯗꯨꯅ ꯄꯨꯁꯜꯂꯛꯂꯤ ꯑꯗꯨꯒ ꯁꯦꯡꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯁꯖꯤꯛ ꯍꯅꯧ ꯑꯍꯥꯎꯕ ꯄꯤꯖꯔꯤ ꯅꯤꯂꯣꯂꯤꯟ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯀꯥ ꯀꯥꯡꯈ꯭ꯔꯣꯡ ꯑꯆꯧꯕ ꯄꯥꯟꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯑꯃ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯏꯟꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯑꯗꯣ ꯁꯥꯃꯨ 5ꯅ ꯆꯤꯡꯂꯤꯕꯅꯤ ꯑꯗꯨꯛ ꯆꯥꯎꯕ ꯂꯥꯏꯒꯤ ꯃꯨꯔꯇꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯅꯤꯂꯣꯂꯤꯟꯅ ꯎꯗ꯭ꯔꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏ ꯑꯗꯨ ꯎꯕꯗ ꯅꯤꯂꯣꯂꯤꯟ ꯄꯥꯈꯠꯄꯅ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯏ ꯑꯗꯣ ꯊꯧꯖꯤꯜꯂꯛꯂꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯈꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯉꯁꯥꯏ ꯃꯈꯩ ꯁꯤꯜ ꯂꯥꯡꯂꯤꯕ ꯂꯩꯇꯦꯡꯁꯤꯡ ꯑꯗꯣ ꯂꯥꯏ ꯑꯗꯨꯗ ꯃꯊꯪ ꯀꯠꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯔꯣꯟ ꯈꯔꯁꯨ ꯂꯥꯎꯗꯨꯅ ꯁꯣꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯁꯖꯤꯛ ꯍꯅꯧ ꯀꯌꯥ ꯄꯤꯖꯗꯨꯅ ꯌꯣꯛ ꯊꯥꯛꯂꯤꯕ ꯉꯁꯥꯏꯒꯤ ꯁꯥꯁꯤꯡ ꯑꯗꯣ ꯃꯊꯪ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯥꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯂꯒ ꯃꯉꯛ ꯀꯛꯇꯨꯅ ꯕꯥꯂꯤ ꯀꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯁꯥꯁꯤꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯅ ꯃꯐꯝ ꯑꯗꯣ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ ꯃꯗꯨ ꯎꯕꯗ ꯅꯤꯂꯣꯂꯤꯟ ꯈꯪꯉꯤ ꯅꯍꯥꯟ ꯃꯈꯩ ꯃꯍꯥꯛꯄꯨ ꯌꯣꯛ ꯊꯥꯛꯇꯨꯅ ꯄꯤꯖꯔꯤꯕꯁꯤ ꯑꯁꯨꯝꯅ ꯕꯥꯂꯤ ꯀꯛꯅꯅꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯜꯂꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕꯒꯤ ꯋꯥꯈꯜ ꯇꯧꯔꯛꯄ ꯑꯗꯣ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯈꯪꯍꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯒꯨꯝ ꯃꯍꯥꯛꯁꯨ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯌꯦꯡꯕ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯅꯤꯂꯣꯂꯤꯟꯅ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯌꯦꯡꯕ ꯑꯃꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯍꯔꯥꯎꯔꯤ ꯅꯤꯂꯣꯂꯤꯟꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯩꯊꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯁꯥ ꯀꯛꯂꯛꯄꯅ ꯁꯥ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯤ 2-3 ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯑꯔꯣꯏꯕꯗ ꯅꯤꯂꯣꯂꯤꯟ ꯀꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯅꯤꯂꯣꯂꯤꯟ ꯀꯔꯝꯅ ꯅꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯃꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯎꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯆꯪꯉꯛꯀꯦ ꯏꯕꯥꯅꯤ ꯊꯣꯛꯎꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯁꯪꯂꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯪꯕꯅꯤꯅ ꯅꯤꯂꯣꯂꯤꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯗꯨꯅ ꯅꯤꯂꯣꯂꯤꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯃꯁꯤꯗꯒꯤ ꯅꯤꯂꯣꯂꯤꯟꯅ ꯋꯥꯔꯤ ꯀꯌꯥ ꯑꯁꯨꯝ ꯁꯥꯔꯤ ꯑꯗꯨꯕꯨ ꯅꯤꯂꯣꯂꯤꯟꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯑꯗꯨꯅ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯅꯤꯂꯣꯂꯤꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯐꯝ ꯖꯒꯥ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯏ ꯌꯦꯡꯉꯨ ꯇꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯖꯤꯟꯅꯩ
ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯍꯥꯛꯄꯨ ꯁꯤꯟꯅꯔꯤꯕ ꯑꯗꯨꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯤꯉꯩ ꯃꯍꯥꯛꯅ ꯂꯣꯟꯅ ꯄꯥꯏꯔꯛꯄ ꯃꯆꯤꯟ ꯇꯨꯝꯕ ꯎꯆꯦꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯂꯣꯂꯤꯟ ꯎꯃꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯈꯣꯏꯅ ꯁꯥ ꯃꯊꯪ ꯃꯊꯪ ꯄꯥꯜꯂꯤ ꯀꯛꯂꯛꯄꯅ ꯅꯤꯂꯣꯂꯤꯟꯒꯤ ꯄꯥꯜꯂꯤ ꯇꯥꯔꯛꯄꯗ ꯃꯍꯥꯛꯄꯨ ꯄꯥꯜꯂꯤ ꯀꯛꯅꯅꯕꯒꯤꯗꯃꯛ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯅꯤꯂꯣꯂꯤꯟ ꯂꯩꯔꯝꯗ꯭ꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯁꯪꯅꯅꯕꯒꯤ ꯊꯝꯕ ꯑꯗꯨꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯆꯥꯏꯊꯣꯛꯇꯨꯅ ꯅꯤꯂꯣꯂꯤꯟꯕꯨ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯆꯪꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯊꯤꯔꯛꯄ ꯑꯗꯨꯗ ꯅꯤꯂꯣꯂꯤꯟ ꯄꯥꯈꯠꯅ ꯑꯁꯨꯝ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯕ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯇꯕ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯂꯣꯂꯤꯟꯅ "ꯅꯪ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯁꯣꯝꯗꯒꯤꯁꯨ ꯂꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯂꯣꯂꯤꯟꯅ ꯁꯥꯎꯗꯨꯅ ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯇꯥꯕ ꯎ ꯑꯀꯪꯕ ꯑꯃꯅ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯂꯪꯁꯤꯟꯈꯤꯕꯗꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯎꯔꯤꯕ, ꯅꯍꯥꯟꯗꯒꯤ ꯃꯥꯅ ꯎꯔꯤꯕ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯠꯇꯦ, ꯃꯤꯡꯁꯦꯜ ꯑꯃ ꯑꯣꯏꯔꯝꯂꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯄꯥꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯤꯡꯁꯦꯜ ꯑꯗꯣ ꯀꯥꯏꯔꯦ꯫ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯃꯤꯡꯁꯦꯜꯅꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨ ꯀꯥꯏꯕꯗꯒꯤꯗꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯂꯩꯕ ꯎꯃꯪ ꯑꯃ ꯃꯍꯥꯛꯅ ꯎꯔꯦ꯫ ꯎꯃꯪ ꯑꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯣꯝꯗ ꯆꯦꯟꯊꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯤꯛꯂꯤ ꯃꯔꯛ ꯑꯗꯨꯗ ꯆꯦꯜꯂꯛꯏ, ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯁꯨ ꯌꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯇꯥꯟꯅꯔꯛꯂꯤꯕ ꯇꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯃꯤꯡꯁꯦꯜ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯥꯟꯅꯔꯛꯂꯕꯁꯨ ꯅꯤꯂꯣꯂꯤꯟꯅ ꯍꯥꯟꯅꯗꯒꯤ ꯃꯥꯡꯖꯧꯅꯅ ꯆꯦꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯇꯥꯟꯕꯗ ꯐꯪꯂꯝꯗꯦ꯫ ꯅꯤꯂꯣꯂꯤꯟ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯈꯤꯕꯅꯤꯅ ꯃꯈꯣꯡꯗꯒꯤ ꯇꯥꯍꯧꯕ ꯏꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯂꯣꯂꯤꯟ ꯆꯦꯟꯕꯗꯨ ꯂꯦꯞꯂꯒ ꯃꯈꯣꯡ ꯑꯗꯣ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯔꯥꯏꯗꯒꯤꯅꯣ ꯎꯅꯥ ꯈꯔ ꯂꯧꯔꯛꯂꯒ ꯌꯦꯠꯁꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯕꯗꯒꯤ ꯎ ꯑꯆꯧꯕ ꯑꯃꯒꯤ ꯑꯇꯦꯛꯄ ꯃꯔꯨꯝ ꯑꯃꯗ ꯃꯍꯥꯛꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯨꯝꯗꯨꯅ ꯂꯩꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯄꯨ ꯍꯦꯟꯇꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯈꯔꯗꯤ ꯅꯦ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯃꯐꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯋꯥꯡꯕ, ꯃꯁꯝ ꯃꯅꯥ ꯏꯆꯣꯝ ꯆꯣꯝꯕ, ꯑꯍꯥꯟꯕꯗ ꯅꯤꯂꯣꯂꯤꯟꯒꯤ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯣ ꯀꯛꯊꯠꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯥꯅ ꯄꯥꯏꯈꯤꯕ ꯏꯔꯪ ꯂꯪꯕ ꯃꯨꯁꯤꯟ ꯃꯨꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯂꯣꯂꯤꯟ ꯄꯥꯈꯠꯈꯤꯕꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯅꯤꯂꯣꯂꯤꯟꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯂꯣꯂꯤꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯒꯤ ꯈꯨꯔꯨꯗ ꯃꯍꯥꯛꯅ ꯄꯥꯛꯊꯔꯒ ꯀꯥꯎꯕꯗꯒꯤꯗꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯗꯣ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅꯁꯨ ꯃꯊꯕꯥꯛꯇ ꯌꯨꯡꯁꯤꯟꯖꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯂꯣꯂꯤꯟꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯅ ꯄꯥꯏꯔꯛꯈꯤꯕ ꯊꯥꯡ ꯑꯗꯣ ꯑꯃꯨꯛ ꯁꯠꯇꯣꯛꯂꯒ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅꯒꯨꯝꯅ ꯀꯣꯝ ꯑꯃꯗ ꯑꯃꯨꯛ ꯇꯥꯁꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯝ ꯑꯁꯤ ꯎꯃꯪ ꯑꯗꯨꯗ ꯃꯁꯤꯡ ꯈꯪꯗꯅ ꯂꯩ꯫ ꯃꯁꯤꯒꯤ ꯀꯣꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯇꯥꯗꯨꯅ ꯂꯥꯡꯗ ꯊꯨꯔꯕ ꯁꯥ ꯑꯃꯒꯨꯝ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕ ꯁꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯇꯥꯁꯟꯗꯨꯅ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯂꯩꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯂꯩꯔꯕꯅꯤꯅ ꯀꯥꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯣꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯇꯥꯁꯤꯟꯗꯨꯅ ꯃꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯋꯥꯏꯁꯤꯜꯂꯛꯂꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯁꯥꯑꯣꯏ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯎꯃꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯂꯣꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯤꯂꯣꯂꯤꯟ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯈꯟꯖꯩ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯄꯥꯛꯄ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯇꯥꯁꯟꯈꯤꯕ ꯀꯣꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯔꯨ ꯁꯔꯥꯡꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯀꯔꯝꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯑꯗꯨꯝꯅ ꯈꯟꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯁꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯆꯦꯜꯂꯛꯈꯤꯕꯒ ꯀꯔꯤꯒ
mafam aduda adumak tumthakhrei adumna mahana tumthakraba matung mikap tholakpada mathangi nong ngaduna leiramli masidagi nilolinna mahana pariba thang aduna mafam adugi akoiba aduta hogaiduna lebak singa do kom aduda loina mak haithari adumna tawbudagi di kom ado asum asum thenkalakuna mahana kom ado kaba yananabagi lambi ama semli adumna mahana thang sori manba arangba aduna lebak singa do thingai duna asum karanaba semlakpa matamdadi thang adusu tekthokri adumna tekibadagi di mahak tawpham khangdana mahak teklaba thang machek aduna hutuna lebak singa do khothaba lepti adumna tawduna numit adumasu haukhri asomna mahak umang aduta numit taraga nithoini leikhi tara humdoini suban nongan badani mahak mafam aduda lebak ado hogaiba lepamdi adubu hanadawna yamna hogaibadi ngamlamdi matam aduta mahakna lari mafam madomda miyoi kayana ngarang wari sanaduna amati huina khongbagi makhol kaya ama tabaga loinana lakpodo mahakna makhol taki handakti hui yawnga thirakpaduta nilolina khallibana mahak hinglaroi haiduna komotoki manungta tasinduna mahakki teklaba thang machet adu paiduna leiri changak khodimak mahakna mathang hatok lage aduga mahaksu sikhrake haiduna sabjungna khandra leiribani aduna tawringai mahanga leiriba jaga aduta haujiki mahana takiba hui khongbagi makholado asmasum nakshallakli aduma nakshallakla matung hui aduna komaruda nontharaga yamna hauna khongli adumna khonglakpadagi di hui adugi matung ilakliba pulising aduna nilolin haiduna kawi adumna kawrakpadagi di nilolin komarutagi mangakli thorakli aduga yankalakpadadi pulisingna mahakpu thiba lakpa oiramli nilolingi oiramliba phibam aduda pulising adudi angakpa phangli masado machu kaya ma taisalli aduga sadabana sum masado pungkang kangsalli masa adusu isok chokthana yamna wana su uri madu ubada pulising aduna chongtharaklaga nilolinbu phi amana kupsanbiri adugi matung makhoina thauri thadaraktuna thauri atuta paiduna kahalakdaba matung nilolinbu umang adudagi puthorakhi adumna makhoina lakku matamdadi nilolinna porakhiba pochaising aduga sap manana tensing khanduna leiba amadi mahana porakhiba gas stove sing aduga manaba stove mayam amasu pulisingna phagatpa ngamkhi maduna takpadi mafam masida nilolingum miyoi kaya ama lakhrei tawadabu hawjik nilolina tariba dasa adugumna mamang thakta khiba mi sing aduna su tabadagi mafam maruda leiba sawai miyoi tawba aduna bali kaktuna hatkibani maram aduna pochai sing ado mafam aduda adumak taduna lehobani haibase mahakna khanglakhi adubu mahak matau karamna aduk paklaba mingselado umang madung aduda leramlibano haiba sidi mahakna hawjik phawba khanbada khanpham thokri aduda natana umang adugi manungda singamdana sikraba thawai sing adugi ningamdraba atama sing aduna koipai paiduna tamaduna hawjiksu adumak leiri haibase mahakna khangki maram aduna umang adugi manungda mahanga lawba amati koichin cheba matamda mahaki matungta karigumba ma inarakpagi makhol taba amadi mahakna hek lawbaga kanagumba kharasu lawrakpagi makhol taba amadi mahakna kanagumba nupi masa amagi makholda kappagi makholsu takiba mayamado mafam maduda picnic lakhiba amadi lam koiba lakhiba kaya mioi sawai tawbasing aduna phaduna sarin chanduna hatkrabani maram aduna makhoigi thawai mirel sing aduna umang aduta tamnaba oiramgani haiduna nilolina khanki adumna tawduna nilolin tekta kaidana numit 19 umang manung aduda leiba yaba leirabagi tungda 19 suba numita pulisingna mahakpu thengnabadagi yumda thilakhi pulising aduda nilolingi mama hoina umang aduda mahak blok namgani haiduna chatkibani adubu asuk sangla matam masa halakhidre haiduna report torokpadagi pulising aduna mahakpu thiba lakhibani masidagi di playback phabana pulising aduna mahakpu thengnabadagi matam sana mahakpu kalhobadagi hinghauribani masidagi nilolina wafam punamak pulising aduda lore tamki masidagi pulising aduna umang aduta matung manauti sangloranu haiduna athingba thamkhri aduga pulising aduna umang aduda sangduna mi mathang haliba mi wei sawai tawba sing ado thidoktuna hatpagi thabakti kaidownungda tawkhidi aduga nilolinna ukhiba apakpa mingsel adudi ngahan waida mafam aduda film shooting lakpada yaurokhiba apakpa mingsel amani
ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯤꯂꯝ ꯅꯝꯕ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯁꯥ ꯑꯣꯏ ꯃꯤ ꯑꯣꯏ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯥꯠꯈꯤꯕꯗꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯌꯨꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯎꯔꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯌꯥꯁꯜꯂꯕ ꯃꯤꯡꯁꯦꯜ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯈꯤꯕꯅꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯤꯈ꯭ꯔꯕꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯌꯨꯡꯗꯨꯅ ꯂꯩꯍꯧꯕꯅ ꯅꯤꯂꯣꯂꯤꯟꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯤꯂꯣꯂꯤꯟ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯑꯗꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯀꯨꯏꯅ ꯌꯥꯝꯅ ꯁꯥꯡꯅ ꯂꯩꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯔꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯆꯦꯅꯦꯜꯗ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯃꯗꯤ ꯎꯃꯪ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯁꯥ ꯑꯣꯏ ꯃꯤ ꯑꯣꯏ ꯇꯧꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯗꯨꯅ ꯈꯪꯍꯟꯈꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯑꯊꯥꯞꯄ ꯂꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯕ꯭ꯂꯣꯛ ꯅꯝꯕꯒꯤ ꯊꯕꯛ ꯃꯍꯥꯛ ꯇꯣꯛꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ